Kuki Zo sing ngakaga Imphal phaoraga pui jomi kangpokpida pangthokhiba kuki sing e mepham yaunaba Kuki Zo council gi mihut sing Assam Rifles ngakaga Imphal phaoraga puthok pusin tawkhi amadi security force asimangna hyriba mihut kangbo adubu aizol tana su thinki haina jomi council na phongdorakli lubasigi information and publicity department na press thadorakpa cherol amana hai central government na Manipur ge singi civil society organization sing Manipur da hojik charang na bapibam amal leidiba asigi yenglaga National Highway sing hangdoktuna miyamda ayat apan yauduna chatpa yahanabagi matangda khananaba kaurakhi haiba jomi council na khangba ngamle National Highway 2 Tipaimuk Road amasung National Highway 102B Guite Road asigi matangda khanabada jomi council amasung masida affiliate tawba organization sing yaudaba yaroi kariguma madu yaudaba tarabadi madu chanaba yaroi haina cherol aduna phongdorakle Jomi Council ge ayaba yaugana thabak tawba CSO sing hek haurakpadagi fail oina laglabani haiba wafam thamlakle Serol Nahai, Hokiba July Kunmapanda, Kangkok Pida Pangtokiba, Kuki Zo Singi Oiba Mipam Aduna Saru Yagadaba delegate sing, Jorasampudagi Imphal Bedi Foguna Chat Pamatamda, Assam Rifles na Hangat Handangak Selaka Chatki. Sab Manaba Security Force Adugi Measure Amagi Makada, Scott Tauraga delegate Adu August Marida National Highway 102B Phaoraga Aizol Zetki Haina Paladuna, Akaknaba CSO Amakakta Tongsilaga, Assam Rifles na Kaibung Tahanaba Tausin Chataraga Lagiba Asimal, Mong Sumdabani Haina Penda Wapam Tamlakle. Serol aduna hai kumjali singaniga kunmarigi megi tara mathoi da pangthokiba Jomi Council ge NN General SNB ge ahanba warepta Jomi Council na Kuki Zo haiba wahai asi yaroi haina lauri Jomi sing na khundaba mafam sing maruina mapungoina Churasampur district amasung Churasampur township ta Kuki Zo Council ge ming asi sinaba yaroi haina paladuna makhoi bu yaba mafam da Kuki Zo Council na office hangadabani haina chechinwa Jomi Council na thamki su sangdohan bagi matangda Home Ministry ga UPF amasung KNO ga Delhi da wari sanakre ahanbada kumjali singaniga mangada Manipur da deploy tawba Assam Rifles singna suspension of operations su tawnaraba matungda Manipur amasung Union Lengak su yausilakiba Kuki Zo militant singe apunba loop sing oiriba United People's Front UPF amasung Kuki National Organization KNO ga ogi mihu singa ngarang Delhi da Home Ministry ga official singa pipam pangtoktuna su extension tawbugi matangda khanakre hairi Home Ministry gi mahut sinba official sing na mifam asida saruk yakibaga loinana mifam asida su agreement makhata na sangdok hanba amasung Manipur gi singi district singda matam kuina dagi mayong naragliba issue sing lousinnaba political gi oiba thaurang sing lokhanaba wafam putoktuna khanaki hairi mifam asida su sangdok hanbada natana sugi ground rules sing semdok sadokpa amasung sugi cadre sing na lairakliba designated camp sing hongdok hongjin tawba amasung makhoigida maklokpham thokpa thabak sing yauna hojik Manipur da mahausa gi ingtapa amasung nungsi chanaba amuk hana hanjilagnabagi damakta lokhalagliba thabak singa mari leinaba wafam sing putoktuna khanaki hairi garangi mifama sigi matangda UPF ki wangangloi Aron Kibgen amasung KNO gi wangangloi Saisen Hawkim na puna khuyek pidun tholakhiba cherol amada garangi mifama sida putoktuna khanaki ba wafam sing pungling thoganingai oiki amasung manglomda makhata na jansinbagi lambi Patpa mifam ama oiki haina phongdokhibaga loinana tungda masak thokpa peace agreement ama khuyek pinarakpa yabagi thajaba phongdonaraki panba yabadi me 2012 dagi hauраklaga hojik phawbada aroiba warosin ama puthoktiba Manipur gi lan asigi manungda Kuki Zo gi tongan ba militant group singi kadar singna bakhoiga khuyek pinaduna chanaragliba sugi ground run thugaiduna terrorist ki thawang sing chathare haiduna lan asibu mayok nariba tampaki miyam maru oina maira paibi singna su abrogate tawgadabani haibagi demand tawraduna akanba khongjang sing changsin kibani miyam gi demand asidagi Manipur legislative assembly da su wafam asi puthoktuna khanaraba matungda sugi khuyek pinabada yawrakkiba Manipur lengakna makoidi su asidagi handokle haibagi warep lawkhibaga loinana su extension tawbidanaba Home Ministry da khangankiba leikrabani Kuki sing laikam pokpi Naga khul nauna lousinnaba hotnarakpadagi umkhatnare Sanapati district ki manung chaleba laikam pokpe Naga khul asi Kuki group singna makoigi pari puri gi oiba lamni haina claim tawnaba hotnarakpadagi tauna umkhatnare Kuki sing satharagli bathawang ase laikam pokpi village authority gi makaidagi yamna kana yaningdaba phongdokre village authority asige makaidagi hairibade
Laikam pokpi hyriba khul asi lising ama samapan hupunithoigi January 15 da thokiba graduate masagi boundary leizaba khul ama oina sakang nakibani masigi matakta lising ama samapan yakai manga amasung lising ama samapan hupumanga gi marakta khul asigi boundary sing ase lengak na thokiba graduate notification aduda yauriba boundary sing ni haina confirm tawre haibagi judicial order ama kya thokrabani Adumapu British colonial rule gi matamda British MC Kolok Kauba officer amana mapam adugi singi saruk singda Puraktuna kundalam kiba Kuki migrant sing aduna lam adu makoigini haina claim tawnarakpadagi unkatnaba kaya adu tholakibani haiduna Kuki singa lenga na thokiba graduate notification amasung judicial order sing adu ikai khumnagadabani haire Manipur da ILP hotrong hore yongna yubi konbagum leire Federation of Haume Manipur da ILP hotrong hore yongna yubi konbagum leire ILP pass by daba miyoi lising hena Manipur da leire haina Federation of Haume gi General Secretary Y Sam Kuman gi terol amana phongdorakle Zerol sina makha taraduna Yelhomi kanjanaba sahi kun kuntra sangna Manipur gi miyamna misimina asok apan mipha mipun yauna tanaduna lakiba inner line permit system ILPS ni miyam gi lepa leitaba khongjangduna kumjal lising ani ga 18 gi December 13 da India gi president na khuyek piduna India gi manungda ILP chanabada mari suba state Manipur na oikibani ILP karigi damakta chanaba pamlibano aduga India lengang na karigi Manipur da ILP chananaba warep lauribano Masi ategi nate iramdam sigi yelhomi native people singi hiram khudimakta kanjanabani haibasi kautoktuna lengangna ILP gi kanaba sing yelhomi singda phangandaba ngasi phawba ILP chanaba chahi manga pharaklaba phawba nathaiduna thamlakle ILP karino Masi miyam da pigadaba kanabana karino haibadu khangdaba oiragadi mangjawnana ILP chanariba state singda chatlaga tumlulo natragana akhang ahai tanabana chungani ILP bumi top changlakpada pass piba aduga pass adu renewal tawba khaktara Manipur lengang na ngasi phawbada ILP gi matangda chatharagli se nataba kari ahen ba khongthang pakhat khrabage hain hangnarakli housing Manipur da ILP pass by daba miyoi lising gi mathakta leire adungai Manipur state darbar gi order number 2 lising wa chamapan nimpu taruk ki August 13 ta irang part 1 amade 2 da Nepali gi yumnak humphukak khundana ba ayaba pikibani adubu Nepali gi mising ase ngasidi lak amagi maya yaure chayol khudingi Nepal phawba gari chenna service tawre masida Manipur lengakta hanginglibadi Nepali sing asida ngasi phawbada ILP pass kaya yamna isu tawkhrabage haibasini masidadi thabak sinabagira natragana usinadabagira natraga asumba tawba kibagira haiba wahangsi tholakle ILP na phangnaba honabada nomata su saruk yakidaba larik haiba officer kharana monitor tawragadi karamna thamoi senga thabak tawgani ngasi phawbada lamdam sigi yelhomi basak takuna ILP paigadaba sing akaknaba masing piba ngamdre kumjal lising aniga kunithoi gi September kunithoi gi mathong huktaba aranba Manipur Gazette aduna ILP bulana lamjingle masida yelhomai singbu chahina lepa aduga Bengal Eastern Frontier Regulation Act lising bachanipan marifutara nithoi da yaudaba indigenous saibasi punsinduna miyam bulana lamjingle Manipur miyam na yamna wana honaduna phanglakiba inner line permit system mapung phana Manipur lengang na sanahanaba lokpham thokba thabak lokhasi haraduna thabakta athuba matamda onthokpinaba Manipur lengaki maphamda cherol asina khangalakle relief camp ta amasu sire matam kharagi mamangda lana sina maram oiraduna thawai hingnabagi damak lanjinaraktuna relief camp sing da sangjafam laurakhiba IDP sing mathang laikidabagi thodok sing thokraba matungda lamboi khonang khonggi relief camp ta rakhibe masagi chahi 55 da rom suribe sorak khaibam ebesa mapuroiba laikidraba S Birbal Kobe IDP amasu laikidrei mahak tha asigi marida BP stroke torokpadagi rims da daikatnaraba matungda Pibam lure hairakpadagi babina hospital da laikatnarakibani adubu kanba ngamdana ngarang laikidabani haire